पैसा बिस्तर सिंह की पैसा सरकार ने मियन संबियो मिलाइमा अदा अइना ngasi all manipur ꯂꯝꯖꯤꯡꯕ ꯏꯟꯚꯦꯁꯇꯔ ꯒ꯭ꯔꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯖꯔꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯏꯟꯚꯦꯁꯇꯔ ꯇꯧꯔꯤꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅ ꯋꯥꯅꯔꯦ ꯗꯤꯄ꯭ꯔꯦꯁꯟ ꯂꯩꯗꯅ ꯗꯤꯄ꯭ꯔꯦꯁꯟꯒꯤ ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯕꯁꯨ ꯌꯥꯝ ꯌꯥꯎꯔꯦ ꯑꯗꯨꯅ ꯁꯤꯕ ꯅꯥꯕꯁꯨ ꯌꯥꯎꯔꯦ ꯂꯣꯏꯅ ꯑꯗꯨꯅ ꯉꯁꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯗꯦꯠ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯝꯖꯤꯡꯕꯒꯤ ꯍꯥꯌꯔ ꯑꯣꯊꯣꯔꯤꯇꯤꯒ ꯀꯔꯤꯒꯨꯝꯕ ꯎꯅꯅꯕ ꯑꯃ ꯁꯤꯟꯕꯤꯔꯛꯎ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯖꯔꯒꯅꯤ ꯉꯁꯤꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏ ꯇꯣꯝ ꯇꯤꯚꯤ ꯊꯤꯡꯖꯤꯟꯕ ꯍꯧꯖꯔꯦ ꯑꯗꯨ ꯃꯈꯥ ꯇꯥꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯕꯒꯤꯗꯃꯛ ꯂꯝꯖꯤꯡꯕꯒ ꯃꯔꯤ ꯂꯩꯅꯕ ꯂꯝꯖꯤꯡꯕꯒꯤ ꯍꯣꯁꯄꯤꯇꯥꯜ ꯖꯨꯋꯦꯂꯔꯤ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯊꯤꯡꯖꯤꯟꯅꯕ ꯊꯧꯔꯥꯡ ꯇꯧꯖꯔꯦ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯇꯥꯡ 10ꯒꯤ ꯃꯅꯨꯡꯁꯤꯗꯩꯗ ꯑꯣꯊꯣꯔꯤꯇꯤꯒ ꯎꯅꯅꯕ ꯑꯃ ꯁꯤꯟꯕꯤꯔꯛꯎ करी था कि तंग करा नो ꯑꯩꯈꯣꯏ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯩꯈꯣꯏ ꯂꯝꯖꯤꯡꯕ ꯏꯟꯚꯦꯁꯇꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯣꯜ ꯃꯅꯤꯄꯨꯔ ꯂꯝꯖꯤꯡꯕ ꯏꯟꯚꯦꯁꯇꯔ ꯒ꯭ꯔꯨꯞ ꯑꯅ ꯁꯦꯝꯖꯔꯦ ꯃꯁꯤꯗꯩꯗ ꯑꯩꯈꯣꯏ ꯄꯥꯎ ꯄꯤꯕꯤꯔꯛꯎꯅ ꯍꯥꯏꯖꯔꯤ ꯍꯟꯗꯛꯀꯤ ꯊꯥꯁꯤꯒꯤꯅꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯗꯦꯠ 10 ꯑꯦꯄ꯭ꯔꯤꯜꯒꯤ ꯗꯦꯠ 10 ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯦ ꯀꯣꯔꯣꯅꯥ ꯃꯅꯨꯡꯁꯤꯗ ꯁꯨꯡꯄꯤ ꯄꯤꯗ꯭ꯔꯦ ꯑꯗꯩ ꯀꯣꯔꯣꯅꯥ ꯃꯇꯨꯡꯗꯒꯤ ꯖꯅꯋꯥꯔꯤ ꯗꯦꯠ 5ꯁꯦ ꯑꯩꯈꯣꯏ ꯉꯥꯏꯔꯒ ꯂꯥꯛꯄꯅꯦ ꯑꯁꯤꯗꯩꯗꯗꯤ ꯑꯣꯏꯅ ꯁꯣꯏꯗꯅ ꯄꯤꯒꯅꯦꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯂꯥꯛꯏꯁꯦ ꯃꯁꯤꯡ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯑꯣꯐꯤꯁꯀꯤ ꯁ꯭ꯇꯥꯐꯁꯨ ꯑꯝꯇ ꯎꯅꯕ ꯐꯪꯗ꯭ꯔꯦ ꯍꯟꯖꯟ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯝꯇ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯕꯁꯤ ꯐꯪꯗ꯭ꯔꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯣꯏꯅ ꯒ꯭ꯔꯨꯞ ꯁꯦꯝꯃꯣꯅ ꯒ꯭ꯔꯨꯞ ꯃꯆꯥ ꯁꯦꯝꯃꯦ ꯑꯗꯒꯤ ꯑꯃꯨꯛ ꯀꯩꯅꯣ ꯃꯣꯏ ꯎꯅꯁꯦꯅ ꯑꯃꯨꯛ ꯑꯦꯄꯣꯏꯟꯃꯦꯟ ꯑꯃꯨꯛ ꯄꯤꯔꯦ ꯑꯗꯒꯤ ꯑꯦꯄꯣꯏꯟꯃꯦꯟ ꯅꯨꯃꯤꯠꯁꯤꯗꯁꯨ ꯎꯅꯕꯁꯦ ꯁꯨꯐꯪ ꯐꯪꯗ꯭ꯔꯦ ꯂꯥꯛꯏ ꯂꯥꯛꯇꯦ ꯃꯇꯝꯁꯦ ꯑꯗꯨꯝ ꯃꯥꯡꯉꯒ ꯂꯩꯔꯦ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ ꯑꯩ ꯍꯧꯖꯤꯛ ꯗꯤꯄ꯭ꯔꯦꯁꯟꯒꯤ ꯒꯨꯂꯤ ꯆꯥꯔꯤ ꯍꯧꯖꯤꯛ ꯑꯗꯨꯅ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯑꯋꯥꯕꯁꯦ ꯑꯃꯨꯛꯇꯪ ꯀꯟꯕꯤꯌꯣꯅ ꯍꯥꯏꯖꯔꯤ